Tara Shuba Dada Shaheb Phalke Film Festival da Best Feature Film ki award fangkraba Eikhoisibu Kanano. Hey! Lagliba March ki tarik taraga mathoy nomaizing numit ki angan ba ayuk pung baro gi matungda sungsoi soidana MFDC application Eikhoisibu Kanano haiba Manipuri visa film asi migi oigre se sigi pau mayam se kari no base pau yengu yengu Chandel speed haiko ai hengma mafam du chakane moi ge mile so amu tanja se de delhi de lekhi dosi sir kenunta no more question Nippon Suba Indian Cine Film Festival 2020 the Best Director ki mana mathum phanglakaba film Eikhoisibu Kanano. Nimalo matu tawbigno mati journalist ne matu tawbigno dima journalist ne memelo lao tangai jala journalist la 9th MANIFA 2020 the Punna Award Mapan Pangkiba Adugumlama Manipuri feature film Eikhoisibu Kanano. Indian Army puti ekoi respect topne. Hoji chigu makoi ekoi ke shoot onopne. Atupu nangti ekoi na Indian Army amakum treat topdine. Ekoi pu uchit bitapa meeting cha amata tobe tutto atune. Hui kari kira nang na ekoi tongnen wonda usitaba tawrame hai pasi. Ini tonglet kempe togidi. Mana chong. Kari ki nachin thipra sida tanglaga leiraga ekoi da so amu usitaba. Ngamthang. Thanir budi khut thanu. Tarago Hundo State Film Award Manipur 2020 the Best Film ki award phanglakkraba adugumlaba Manipuri feature film Eikhoisibu Kanano. Lagliba March ki tarik taraga mathoy nomaizing numit ki angan ba ayuk ki pung baro gi matungda sungsoi soidana MFDC Apps ki kuthangda phangviragani.